Kendra Da Lambi Sembagi Thabak Niyom Chumna Meeyam ki interest ta Thabak Toubiyu HAINA ACHOUBA DEBEN na PHONGDORAKLI Lamlai Kendra ki manungda leiba Takhel Thumbi Sanjenbam anigi faunaba Lambi Tha ahumuk faunadana leiramba adu khunja singna sel khainaraga Lambi semjankhre khunja singda sel gi tengbang piraduna hanagi Congress ki candidate oramba Achoibam Deven Singna hai Lamlai Kendra gi manung hanjinba mafam singda awatpa malerakpada khunja singna semjan sajanbagi thabak chathariba asina takpadi MLA leitrabasu yare takpani matam sangna yengsindana adumak leiribagi maram karigino Lambi Sembagi namada Lambi Sembagi Thabak pariba singna Lebak kotuna pukrabasu leihoriba khunja singi khanduna matung tarakpada chap chaba mathau taubiyu haina appeal tawrakli Lamlai Kendra dadi mapi mapa leitraba sarkar leitraba adugumba lambi phasasu prajane semba adu committee hall leitrasu prajane semba sumdagi mathang laagadi Lamlai Kendra de MLA leibagi artha leitre haibasi ngasi ki press media kanaguma mi kharana lambi semi mena koigi leibak lakhuki mong haitare leibak lakhukpa amadi lung lakhuki mong da masagi kana namba tongwa mong man haitare ne aduga hairugada akhoi hasi power leitre PR thamge akhoi karimta masida hak leitre haibagi mong tawba moi masa na power leiri matamdadi leibak se lawning mada lawraga leibak yonthokgi mong tawba nung lawraga nung ji yonthokgi mong tawba matamida power pai ngadi moi tawning matawba kana gumba sarkar na ju yeng bidraba PWD ju yeng jen bidraba forest kampu na ju yeng jen bidraba mafam je adu hajik se moina power less oina ka da moina kai hai akoi di kaim da power leitre akoi na power leiri kan da akoi leiba ko thok mani lambi je phang no ba tawram mani hai adu di power leitra kan da moi lambi je lekre lambi lekbina maram oiraga hairiba jaga se chatu krasin tawri bane ba masidagi lakho ga kai dawi ta khen tari ni kaun su tari bane lamai tari bane ji ke mafam je nung tasale na lebang nungani jaga di sat payate masida chaliba sona kada tariba khul hai dare takke khangde kaun khangde leiba mayam singje angang school chatpo boiro any business to jaga je lebang khulmana mo oina chatpa ngamre lambi se kilometer ahum mo koi thoga chatleba sumaina mathang sum tawraga di Lamlai Kendra da MLA leibagi artha leitre MLA leitra ju yare prajana lambi phasasu prajane semba adu committee hall leitrasu prajane semba sumdagi mathang laagadi Lamlai Kendra de MLA leibagi artha leitre haibasi ngasi ki press media gi kutang da haijeri